Ngasigi oiba tongan collection khara miyam de khudol tamjage Kangpokpi gi Mapao Jingtun Khuldadi Buffer Zone Mawa Louramdre hairi Nidhi Home Academy da purupunamakki mahiroi seng amat oina lairik taminaram le haiba wafam asina ahan boina miyam de khudol tamjage amadi video asibu miyang tabiri ba punamakpu taramna okchabaga loinana ikai khumna butchari May 2023 dagi Cookies Jo Margi Lamentumen basingna makhogi khulai paiba terrorist singa kusamnaduna Manipur dagi separate administration lawga ni haiduna mitaida atamnana onchinduna tamthiraba lan chatharakpadagi khudongchaba lauraduna landarakhiba amasong makhoibu mayoknaba ching amasong tamgi phurup anigi tainafam singbu red amasong buffer zone singni haiduna ngasi pauba changna thoknaba yadana lereklagasu Kangpokpi district ki Mapao Jingtun Khuldadi buffer zone Mawa Louramdre mafam asida leiba Nidhi Home Academy ki mairoi singi numinini chupna chatagadaba chahigi arts amasong literary meet ngasi harau tayambaga loinana academy asigi purupunamakki mahiroi singna saruk yaduna haudokpagi thoramda lengaki information and public relation loisangi secretary hungyo warsangna athoiba mitunglen oina saruk yaki academy asigi thoramda purupunamakki mahiroi singna harau mahimasing taminarambada natana ngasi haudokpagi thoramda saruk yaminaramba ubada mahakna hai Nidhi Home Academy asi buffer zone ta leirabasu purup khudingmakki mahiroi singna amata oibagi wakhalonda punna mahi taminaba ubada chauthokchaba phawi mahiroi singna achetpa phirep ama thamduna ninghanaba leitana honarabadi sungsoi soidana mai pakpa ngamgani A States in Time Steps 9 haiba hiramda haudokiba chahigi thoramasiga mari lenana mahakna makhatana hai aina pamliba isaga chanaba sinphamda mai pakpa miyoi amamam oiba ngamnaba honagadabani haina mahiroi singda poktak pikhi thoramasida saruk yakiba social activist asangka sarna hai mapanda mahimasing tambada ahenba miyeng thamliba ase atumba wakhalon natte miyeng asena Manipur gi similonda chauna sotha hali haibase aikhoi punamakna khangmina se mahimasing Manipur gi wangmada chatliba yamlaba sanfam sing ase chattanaba lengakna policy semduna mapalamda chatnariba education system sing adu mapam asida su thambiba tangai fade khunai gi amadi miyam gi yaifanaba tarongge haiba wakhalon chenbagi mahutta isagi thabak phanglaga loire haiba wakhalon oina chengumsi aikhoi punamakna khunai gi afaba thabak tawrasi haiki kana laijadraba angang kaya Nidhi Home Academy asida lemna mahi masing tamanduna afaba mahiroi ama oiraknaba honarakliba asimak ningaini luchingba singnasu asigumba thabak tawriba sing asida pungning thawgaminasi haiki Maka Chatarakpada Nungtil Pausegi Chifongama Oidiba Kangla Paudagi Lokotcharaga Thamjage Mizoram government state aduda Changni Basing Laksinanaba Mizoram Prohibition of Beggary Bill 2025 passed out. Mizoram da Sairang Sihamui Railhead Yausilakpaka Iroinana state asida Mapalamdagi Mitop Kaya Lakpa Yabagi Oitokpa Laibana Mizoram Sakarna Mizoram Prohibition of Beggary Bill 2025 passed out. Maru Oina Bill Asi Adugumba Awaba Taraba Miyosing Rehabilitation measures piba yauna chakni basing ase mapung phana laksinabagi damaktani hairi Mizoram Sairang Sihamui Railhead yoksilakpa asina state aduda atopa lamdagi chakni piniba miyoi kaya ama lakpa yabagi oitokpa leibana haukiba tang Kungatareta state adugi Social Welfare Women and Child Development Minister Larin Puina bill adu house the table tawraduna law ase state aduda chakni piniba thingbakak natana livelihood option ga loinana makoi sing aduda long term support pibasu yauri Mizoram asi lebak asigi atopa state chinga yengna bada chakni bagi masing ase yamna nemi community support system Church amasong NGO singna makoibu support tawi adumakpu Sairang Sihamui railway head ase operational oirakpana mapandagi mitop kya changsilakpa yari hairiba railway station asigi September 13 da Prime Minister Narendra Modi na sangagadabani bill asida state level relief board ama semba yauna changni basing adu ningthina khunda leitahan ringaida amadi makoigi pokna phamlamdam aduda amuk hanna halandringaigi mangoinana temporary oina thambagi wafam yauri handakta sataki survey amada state adugi capital city oiriba aizol khaktada natana local yauna chakni ba kuntragi mathakta thengnaki haiki bill adu ruling ki mekaidagi khanana ba pukhalaki ba aduda opposition gi mekaidagi MNF ki luchingba lalsan dama raltena lead tawduna lo asina Christian value
asi handhale loinana state asigi mingchachu chele maramaduna begarsingda akanba athingbasing thambagi mahuta community participation hena pakthok sokthok hananaba hotnaba mathau tai haina bill adubu yamna kanna yaningdaba phongdokhi loinana ruling amasong opposition gi makaidagi bill asigi matangda pungama hena house debate chathaki khana nainaba aduda house ki leaders su oiriba Mizoram gi chief minister Laldu Homana haikibada bill asigi maru oiba pandamdi state aduda lairiba begarsing mapungphana khunda leita hanabagi damaktani Mizoram asi begarsing dagi free oiba state ama ohenabagi damakta church amasong NGO single loinana sakarna punna thabak tawinagani haina phongdokhi loinana bill adugi matangda yamna kupna khanaraba matungda legislature 16 gi contribution ga loinana bill adu house na pass tawki haini Makhatana BJP amasung Congress ki workers sing lambi da Firal Cheikhok paiduna Kanthat nakre hairi Rahul Gandhi na luchingduna Bihar da chathariba bot adhikar yatra da ngarang Congress na yatra ase chathari da PM Modi gi mama panduna athiba khonda da wahi kaya phongdoki haiba wahogdagi ngase Patna da leiba Congress office da BJP ki workers sing na thomjilakpadagi Congress amasung BJP ki workers sing na lambi da magi party gi Firal Cheikhok paiduna Kanthat nakre thaudo ase chawna irang Thoktuna Mikhal Pangthokadoriba Bihar da BJP amadi Congress ki oiba yeknabagi thong hengatan kibaga loinana chawna irang thorakpa yabagi pibamda leire Congress amasung BJP gi miyoi singna amana amada khut tinduna Firal Cheikhok paiduna attack tawba horokibadu nakhoina horokibani haina maral sinari BJP gi workers singna di PM Modi gi laikhidraba mamada phajadaba wahina ngangkiba adugi matangda Congress office mamangda ingna chikna khongjang Changsin bani adubu Congress ki workers singna nungna thomjilakpadagi irang adu thoki bani haini Amaromda Congress ki workers singna irang ase BJP ki workers singna khongjang changsin bagi mingda lambi dagi Congress ki office ta nunglang silakpadagi thoki bani haini Social media da thaganarakpa video singda BJP ki workers singna Congress office ki gate namkhaiduna changsin khiba ukhi Atopa video amada party animaki workers singna Firal Cheikhok sing paiduna amana amada attack toba ukhi Congress worker amana BJP gi thong asi yaningdaba phongdokladuna athuba matamda Congress ki mekaidagi matik chaba pakhum pigani haini masigi thong adu Bihar gi CM Nitish Kumar na inchinduna chathahan khibani haiki charak asida BJP gi workers singna Congress ki mekaidagi lale haijagadabani natrabadi hena akanba khongjang changsin gani haiki panba yabadi PM Modi gi laikhidraba mamada athiba waiwatta ngangbagi video ama ngarang viral oirakibani phajadaba waiwatta ngangkiba adu voter adhikar yatra chathadingaidani hairaduna BJP na Congress ta onchinduna lale haijagadabani haina phongdokiba laiki video adu viral oirakraba matung BJP gi workers singna athiba waiwatta ngangkiba yatra gi mapam adu Congress luchingba Rahul Gandhi Priyanka Gandhi amadi RJD gi luchingba Tejaswi Jadapna Yatrada Saruk Yaduna Miyam the Wangang Lamba Mapamni Hairaduna Hena Akanba Khongjang Changsilakibani Atiba Waiwata Ngangbagi Thodoka Mari Lenana Gase Darbanga Police na Muhammad Rizvi Kauba Miyoi Ama Phakre Congress ki luchingba singna PM Modi gi laikhidraba mamada Atiba Waiwata Sizinaduna Ngangkiba adu Party ga mari lainade amasung asigumba thawong party na sogotpa laiti haina su ngase sengdorakre haidi Makhatana Prime Minister Narendra Modi na Manipur da thogliba wathok thawa sadri haiba Jairam Ramesh ki opam thamjage ngasi dagi hauraduna hayeng phawba Prime Minister Narendra Modi gi mapaleba ki khongsat oina Japan da thungkibaga loinana khongsat adugi matungda China gi sangai da pangthokadaba sangai cooperation organization gi summit su saruk yanaba numinini gi khongsat ta China da amuk chananaba thorang torakbada Congress General Secretary Communication Oiriba Jairam Ramesta Narendra Modi da onchinduna mahangna Manipur da thogliba wathok asage matangda thawa sadre haina maran sikre Congress luchingba asina mahakki social media platform X ta wafam sing ase phongdoraktuna makata na hai Prime Minister na Japan da thungkibaga loinana China da chatnaba thorang tawraga su Manipur gi wathok asibudi nathaiduna thamle haiki Prime Minister Narendra Modi na Japan gi khongsat matungda China da chatkadori ba ase China ga leba asiga lainari ba mari normalize tawnaba nampu da honarakadori bani hairaduna India ga US gi marakta mari phalakta bagi khudongchaba launaba China na honari haina su phongdokhi lebak asina chattakiba Operation Sindurda Pakistan ga China ga amatta oiminaki haiba se akhoi gi military gi mekaidagi khangkhra
ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯀꯥꯎꯊꯣꯛꯂꯦ ꯍꯥꯏꯈꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯄꯥꯟ ꯂꯩꯕꯥꯛꯇ ꯈꯣꯡꯁꯥꯟꯈ꯭ꯔꯕꯁꯨ ꯃꯦ 3, 2023ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯁꯣꯛꯍꯜꯂꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯐꯒꯠꯍꯟꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯉꯁꯤꯁꯨ ꯃꯍꯥꯛꯄꯨ ꯃꯇꯝ ꯁꯥꯡꯅ ꯉꯥꯏꯔꯛꯂꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯄꯟꯕ ꯌꯥꯕꯗꯤ ꯃꯊꯪ ꯊꯥꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯣꯔꯛꯈꯤꯕꯗꯒꯤ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯌꯨꯅꯤꯌꯟ ꯁ꯭ꯇꯦꯠ ꯃꯤꯅꯤꯁꯇꯔ ꯕꯟꯗꯤ ꯁꯟꯖय ꯀꯨꯃꯥꯔꯅ ꯊꯥ ꯑꯁꯤꯒꯤ 29ꯗ ꯃꯅꯤꯄꯨꯔꯗ ꯂꯥꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯈꯤꯕꯅꯤ ꯃꯍꯥꯛꯀꯤ ꯃꯥꯡꯑꯣꯏꯅꯕ ꯈꯣꯡꯆꯠ ꯑꯁꯤꯒꯤꯗꯃꯛ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯃꯊꯧ ꯇꯥꯕ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯅꯕ ꯑꯏꯕ ꯆꯦꯔꯣꯜ ꯐꯥꯎꯕ ꯄꯤꯔꯛꯇꯨꯅ ꯈꯪꯍꯜꯂꯛꯈꯤꯕꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯊꯥ ꯑꯁꯤꯒꯤ 28ꯇ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯏꯕ ꯆꯦꯔꯣꯜ ꯑꯃ ꯄꯤꯔꯛꯇꯨꯅ ꯌꯨꯅꯤꯌꯟ ꯁ꯭ꯇꯦꯠ ꯃꯤꯅꯤꯁꯇꯔ ꯑꯁꯤꯒꯤ ꯃꯅꯤꯄꯨꯔ ꯈꯣꯡꯆꯠ ꯀꯦꯟꯁꯦꯜ ꯇꯧꯔꯦ ꯍꯥꯏꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯄꯤꯔꯛꯈꯤꯗ꯭ꯔꯤꯕꯅꯤ ꯑꯃꯔꯣꯝꯗ ꯃꯊꯪ ꯊꯥꯒꯤ 13ꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯌꯨꯝꯊꯪꯅꯔꯤꯕ ꯑꯁꯥꯝꯗ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯈꯣꯡꯆꯠꯇ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯍꯤꯃꯟꯇ ꯕꯤꯁ꯭ꯋ ꯁꯔꯃꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯅꯨꯡꯊꯤꯜ ꯄꯥꯎꯆꯦꯒꯤ ꯆꯦꯐꯣꯡ ꯑꯃ ꯑꯣꯏꯔꯤꯕ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯗꯒꯤ ꯂꯧꯈꯠꯆꯔꯒ ꯊꯝꯖꯒꯦ ꯄꯤꯑꯦꯝ ꯃꯣꯗꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯤꯌꯨ ꯍꯥꯏꯅ ꯊꯥꯕ ꯋꯥꯔꯣꯜ ꯄꯥꯏꯗꯨꯅ ꯀꯣꯜꯀꯇꯥꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯆꯍꯤ 2ꯔꯣꯝ ꯍꯦꯜꯂꯕ ꯏꯔꯥꯡ ꯑꯁꯤ ꯋꯥꯔꯤꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗꯅ ꯂꯩꯔꯛꯂꯤꯕ ꯀꯣꯃꯟꯋꯦꯜꯊ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯤꯂꯤꯟ ꯗꯤꯖꯤꯇꯦꯜꯅ ꯁꯤꯟꯗꯨꯅ ꯀꯣꯜꯀꯇꯥꯗ ꯈꯣꯡꯖꯪ ꯄꯤꯑꯦꯝ ꯃꯣꯗꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯤꯌꯨ ꯍꯥꯏꯕ ꯃꯤꯡꯊꯣꯟꯗꯨꯅ ꯇꯣꯉꯥꯟꯕ ꯈꯣꯡꯖꯪ ꯑꯒꯁꯠ 25ꯗꯒꯤ 28 ꯐꯥꯎꯕ ꯅꯨꯃꯤꯠ 8ꯅꯤ ꯆꯨꯞꯅ ꯆꯪꯁꯤꯟꯈ꯭ꯔꯦ ꯍꯥꯏꯅ ꯁꯤꯂꯤꯟ ꯗꯤꯖꯤꯇꯦꯜꯒꯤ ꯐꯤꯜꯗ ꯄꯕ꯭ꯂꯤꯁꯤꯇꯤ ꯑꯣꯐꯤꯁꯥꯔꯅ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯈꯣꯡꯖꯪ ꯑꯁꯤꯒꯤ ꯑꯍꯧꯕ ꯅꯨꯃꯤꯠ ꯑꯒꯁꯠ 25ꯗ ꯀꯣꯜꯀꯇꯥꯒꯤ ꯂꯝꯀꯣꯏꯕꯁꯤꯡ ꯌꯥꯎꯅ ꯃꯤꯌꯥꯝ ꯆꯤꯟꯕ ꯃꯐꯝ 12 ꯚꯤꯛꯇꯣꯔꯤꯌꯥ ꯃꯦꯃꯣꯔꯤꯌꯦꯜ ꯀꯝꯄ꯭ꯂꯦꯛꯁ ꯀꯂꯤꯒꯥ ꯇꯦꯝꯄꯜ ꯅꯦꯇꯤꯚ ꯇ꯭ꯔꯥꯏꯌꯜ ꯄꯥर्क टेगोर पार्क स्टेशन मिसाइल पार्क बटरफ्लाई गार्डन स्वाभूमि निको पार्क साइंस सिटी गेट जदुनपुर 8B बस स्टैंड पार्क स्ट्रीट सरादना बवब कॉम्प्लेक्स सेलिन डिजिटल की चेयरमैन डॉक्टर पंजोबम लानाजित सिंहाना मसामकना मकुट्टा लॉन्ग लाइफ इंडिया ऑनरेबल पीएम विजिट मणिपुर लॉन्ग लाइफ मणिपुर हाइना इबा वरोल यावबा कार्ड पाइदुना मिनिट 10 साइलेंट प्रोटेस्ट पांगथोक्रे हाइरी पांगथोकिबा खोंगजंगी मतंगदा चेयरमैन सिलिन डिजिटल ना हाइकिबदा मणिपुरदा थोकलिबा कॉमनवेल्थ कॉन्फ्लिक्ट असेगी मतंगदा वरैसिन पुरक्तबा असे मणिपुर की प्रजा अमा ओइना थमोय शोकना नुंगाइते असुक कुइरबा मतम असिदा भारत की प्राइम मिनिस्टर ना मणिपुरदा लाक्पीदना लैबा असिदा अंगकपा फावी मसिगिदमक सिलिन डिजिटल सिंदुना कोलकातादा खोंगजंग असे चंगसिनबनी अथुबा मतमदा मणिपुर की प्रजा संगी अवाबसिंग असे उबिदुना मणिपुरदा थोकलिबा कॉमनवेल्थ कॉन्फ्लिक्ट असे अथुबदा वरैसिन पुरक्पियु हाइकी हाइबा वफम असे थमजरगा ngasi gidi matang asai da lushinjare